Ichino ma'am YouTube channel lebiba ichino ma'am welcome tawjari si LB pudu laksare net se khadi jaado mali ado ichino ma'am support tawbiyo anoba ichino sing yengbiram target like share subscribe tawbiyo kuma thamjage ichino ma'am masigi nungsa kamai tawri ichino ma'am do ma'am support tawbiyo nungsiraba ichino ma'am ma'am chasing chanarabro ma'am net ngahak jaringa siga ma'am ngahak support tawbiyo haijani ichino ma'am chak chanabro LB thadaba kuira net ki problem sina do ma'am ngahak support tawbiyo nungsiraba YouTuber ichino pummak Khurumjari Jabu Hare Krishna Enar Sharma Thagatsari Sharma si aigi LB changbirabay damakta first like tawbiyo Enar Sharma masi kari mathen hawbibage aigi LB da changbirabay damakta Sharma bu thagatsari do like macha ma tawsambiro do karigumba hama changamba obe tagari aigi channel sibu subscribe tawbiyo Sharma bu chak chabirabro changabadi pakhom tang pibiramu comment ta hambiramu like tawbiramu
Mayam support snow mayam ne jare gare nganga changbiro
ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯅꯥꯅ ꯂꯩꯒꯦ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ. ꯂꯥꯏꯛ ꯃꯆꯥ ꯃꯆꯥ ꯑꯃ ꯇꯧꯁꯟꯕꯤꯔꯣ. ꯉꯁꯤꯒꯤ ꯅꯨꯡꯁꯥ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ? ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯅꯥꯝ ꯂꯩꯇ꯭ꯔꯕꯣ ꯉꯁꯤꯗꯤ? ꯁꯨꯚꯥꯡꯀꯔ ꯁꯤꯡꯍ ꯑꯣꯖꯥ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯁꯨꯝ ꯅꯨꯡꯉꯥꯏꯔꯤ꯫ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯁꯟꯕꯤꯔꯝꯃꯣ꯫ ꯉꯁꯤ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯒꯦ ꯁꯨꯚꯥꯡꯀꯔ?
ꯀꯨꯏꯔꯦ ꯎꯅꯗꯕ ꯀꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯁꯨꯚꯥꯡꯀꯔ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯀꯔꯤ ꯍꯤꯟꯖꯥꯡ ꯍꯥꯎꯒꯦ ꯉꯁꯤꯕꯨ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯒꯦ ꯁꯨꯚꯥꯡꯀꯔ ꯇꯥꯔꯤꯕ꯭ꯔꯣ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯒꯦ ꯍꯣꯏ ꯑꯣꯖꯥ ꯀꯨꯏꯔꯦ ꯑꯣꯖꯥꯒ ꯎꯅꯗꯕ ꯐꯔꯤꯌꯦ ꯑꯣꯖꯥ ꯑꯣ ꯐꯕꯨ ꯐꯔꯤꯉꯩꯗꯤ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯀꯣ ꯆꯥꯕ ꯆꯥꯗꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯦꯟꯕꯅꯤ ꯀꯣ ꯅꯥꯕꯨ ꯌꯦꯛꯇ꯭ꯔꯕꯗꯤ ꯀꯩꯝꯇ ꯀꯥꯏꯗꯦ ꯆꯥ ꯆꯥꯗꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯗꯨꯗꯅ ꯑꯐꯕ ꯑꯣꯏ ꯀꯔꯤ ꯍꯤꯟꯖꯥꯡ ꯍꯥꯎꯒꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕ꯭ꯔꯥ ꯑꯣꯖꯥꯗꯤ ꯐꯔꯤꯕꯣ ꯁꯨꯝ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯅꯣꯏ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯒꯤ ꯁꯨꯝ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦ ꯁꯨꯝ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯊꯧꯒꯜ ꯁꯨꯝ ꯆꯠꯂꯤ ꯀꯣ ꯑꯣꯖꯥ ꯑꯩꯈꯣꯏꯗꯤ ꯃꯦꯔꯥꯃꯤꯁ ꯑꯣꯏ ꯆꯥꯔꯦ ꯉꯁꯤ ꯊꯔꯁꯗꯦꯅꯤꯅ ꯑꯗꯨꯒꯤ ꯑꯣ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯊꯔꯁꯗꯦꯁꯦ ꯑꯌꯨꯛꯇꯤ ꯑꯩꯈꯣꯏ ꯀꯣ ꯃꯦꯔꯥꯃꯦꯁ ꯁꯨꯝ ꯆꯥꯏ ꯅꯨꯡꯗꯥꯡꯗꯤ ꯉꯥ ꯆꯥꯏ ꯃꯁꯤ ꯃꯥꯒꯤ ꯃꯥꯒꯤ ꯃꯣꯠ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯣꯡꯃ ꯄꯨꯔꯥ ꯉꯥ ꯍꯦꯟꯕꯁꯦ ꯐꯠꯇꯦ ꯍꯥꯏꯅ ꯀꯣ ꯑꯗꯨꯅ ꯑꯌꯨꯛꯇꯨꯃ ꯆꯥꯔꯒ ꯅꯨꯡꯗꯥꯡꯁꯤꯃ ꯉꯥ ꯆꯥꯕ ꯑꯩꯈꯣꯏꯁꯨ ꯊꯔꯁꯗꯦ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯁꯦ ꯁꯨꯝ ꯃꯦꯔꯥꯃꯤꯁ ꯆꯥꯏ ꯑꯗꯨ ꯅꯨꯃꯤꯗꯥꯡꯗꯤ ꯉꯥ ꯆꯥꯏ ꯀꯣ ꯅꯨꯃꯤꯠꯁꯤꯃ ꯗꯤꯟꯁꯤꯃ ꯉꯥꯍꯦꯟ ꯆꯥꯏꯍꯟꯕꯁꯦ ꯐꯠꯇꯦ ꯍꯥꯏꯅ ꯀꯣ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯝꯕꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯗꯤ ꯁꯨꯝ ꯉꯥ ꯆꯥꯛ ꯁꯨꯝ ꯆꯥꯏ ꯁꯨꯚꯥꯡꯀꯔ ꯑꯗꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯐꯝꯗ ꯋꯥꯐꯝ ꯑꯃ ꯊꯝꯖꯒꯦ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯤ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯄ ꯑꯩꯈꯣꯏꯒꯤ ꯇꯔꯄꯣꯟ ꯃꯁꯤꯗ ꯀꯣꯏꯁꯟ ꯍꯪꯉꯛꯄ ꯌꯥꯎꯏ ꯍꯣꯏ ꯈꯪꯗꯅꯅ ꯍꯪꯉꯛꯄꯁꯨ ꯑꯣꯏꯔꯝꯅꯤ ꯈꯪ ꯈꯪꯅ ꯃꯤꯑꯣꯏꯕꯒꯤ ꯃꯣꯠ ꯌꯥꯏ ꯇꯔꯄꯣꯟ ꯀꯠꯄ ꯅꯨꯃꯤꯠꯇ ꯍꯧꯕ ꯅꯨꯃꯤꯠꯇꯩꯅ ꯂꯣꯏꯕꯧꯁꯦ ꯁꯝꯅ ꯀꯛꯄ ꯌꯥꯗꯕ꯭ꯔꯥ ꯈꯨꯖꯨꯝ ꯈꯨꯌꯥ ꯀꯛꯄ ꯌꯥꯗꯕ꯭ꯔꯥ ꯌꯥꯕ꯭ꯔꯥ ꯍꯪꯕ ꯑꯃ ꯃꯁꯤ ꯑꯩ ꯅꯍꯥꯟ ꯆꯦꯟꯅꯦꯜꯗ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯇꯔꯄꯣꯟ ꯑꯍꯧꯕ ꯅꯨꯃꯤꯠꯇꯩꯅ ꯑꯂꯣꯏꯕꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯝꯅ ꯈꯨꯖꯤꯟ ꯈꯨꯌꯥ ꯀꯛꯅꯗꯦ ꯉꯥꯍꯦꯟ ꯆꯥꯍꯟꯅꯩ ꯅꯨꯃꯤꯠ 15ꯅꯤ ꯇꯔꯄꯣꯟ ꯊꯥꯀꯥꯏ ꯁꯤꯃꯀꯣ ꯑꯗꯣ
ꯑꯩꯈꯣꯏꯒꯤ ꯅꯥꯝ ꯁꯣꯟꯕ ꯑꯣꯖꯥꯁꯤꯡ, ꯅꯥꯝ ꯁꯣꯟꯕ ꯏꯒꯥꯁꯤꯡ, ꯁꯃꯥꯖꯀꯤ ꯁꯦꯕꯥ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯃ ꯑꯣꯏꯕꯅ ꯀꯛꯄꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯔꯝꯗꯤ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡꯅ ꯍꯥꯏꯅꯕ ꯄꯥꯎꯇꯥꯛ ꯑꯃꯁꯨ ꯊꯔꯝꯃꯤ, ꯇꯧꯐꯗꯕꯗꯒꯤ ꯍꯦꯟꯐꯗꯕꯅ ꯍꯦꯜꯂꯤ ꯍꯥꯏꯕ ꯑꯃ꯫ ꯁꯪꯀ꯭ꯔꯤꯇꯟ ꯈꯣꯡꯗꯥꯕ ꯑꯣꯖꯥ ꯑꯗꯨꯗꯤ ꯁꯝ ꯀꯛꯄꯒ ꯁꯦ ꯇꯧꯍꯣꯏꯗꯦ ꯍꯥꯏꯅꯤ꯫ ꯑꯗꯨꯅꯤ ꯁꯨꯚꯥꯡꯀꯔ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯉꯁꯥꯏꯒꯤ ꯄꯗꯕꯤ ꯄꯨꯕ ꯅꯥꯝ ꯁꯣꯟꯕ ꯑꯣꯖꯥꯁꯤꯡ, ꯄꯗꯕꯤ ꯄꯨꯕ ꯕ꯭ꯔꯥꯍꯃꯣꯟ ꯀꯤꯔꯇꯟ ꯃꯄꯨ ꯑꯣꯏꯕꯁꯤꯡ ꯍꯥꯏꯕꯁꯤꯗꯤ ꯁꯪꯀ꯭ꯔꯤꯇꯟ ꯍꯥꯏꯕꯁꯤꯗꯤ ꯁꯝꯅ ꯈꯨꯖꯤꯡ ꯈꯨꯌꯥ ꯀꯣꯏ ꯈꯥꯛꯄ, ꯀꯣꯏ ꯌꯣꯛꯄ ꯇꯧꯅꯗꯦ꯫ ꯁꯪꯀ꯭ꯔꯤꯇꯟ ꯍꯥꯏꯕꯁꯤ ꯏꯁꯥ ꯅꯥꯟꯕ, ꯐꯖꯕ ꯂꯩꯇꯦꯡꯗꯨꯅꯤ꯫ ꯁꯃꯥꯖ ꯑꯃ ꯇꯤꯜꯂꯕꯗꯤ ꯐꯖꯕ ꯍꯥꯏꯁꯤꯗꯤ ꯑꯍꯦꯟꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯨꯅꯤ, ꯃꯗꯨꯒ ꯐꯠꯇꯦ ꯍꯥꯏꯕꯁꯤꯗ ꯑꯍꯜ ꯂꯃꯟꯅ ꯋꯥꯐꯝ ꯑꯃꯒ ꯊꯔꯝꯃꯤ, ꯈꯨꯂꯣꯟ ꯑꯃ, ꯇꯧꯐꯗꯕꯗꯒꯤ ꯍꯦꯟꯐꯗꯕꯅ ꯍꯦꯜꯂꯤ ꯍꯥꯏꯗꯅ꯫ ꯑꯗꯨꯝꯕ ꯑꯣꯏꯗꯤ ꯀꯛꯄꯗ ꯀꯥꯏꯗ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕꯒꯤ ꯂꯝꯕꯤꯗ ꯀꯨꯝꯗꯕ, ꯊꯕꯛ ꯇꯧꯔ ꯄꯣꯊꯥꯔꯛꯄ ꯑꯍꯜ ꯂꯃꯟ, ꯃꯈꯣꯏꯗꯨꯗꯤ ꯀꯛꯇꯕꯅ ꯐꯩ, ꯄꯥꯂꯣꯟ ꯇꯧꯕꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯁꯨꯚꯥꯡꯀꯔ꯫ ꯑꯅꯤꯁꯨꯕ ꯀꯣꯏꯁꯟ ꯑꯃꯅ ꯍꯪꯉꯛꯄꯅꯤ, ꯑꯩ ꯃꯃꯤꯡꯗꯤ ꯀꯥꯎꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯕꯣꯁꯔꯟꯇ ꯁꯣꯔꯥꯗ, ꯑꯩꯈꯣꯏ ꯀꯁꯥꯔ ꯂꯝꯗꯝꯁꯤꯒ ꯐꯤꯔꯣꯏ ꯍꯥꯏꯅ ꯑꯅꯝꯕ ꯍꯥꯏꯅꯩ꯫ ꯕꯣꯁꯔꯟꯇ ꯁꯣꯔꯥꯗ ꯍꯥꯏꯕꯁꯤ ꯊꯥ 12ꯅ ꯆꯍꯤ ꯑꯃ ꯁꯥꯏ, ꯁꯤꯕ ꯅꯨꯃꯤꯠꯇꯩꯅ ꯆꯍꯤ ꯐꯥꯕ, ꯆꯍꯤ ꯐꯥꯔꯛꯄꯒꯤ ꯁꯣꯔꯥꯊ ꯁꯣꯟꯕ ꯍꯥꯏꯕꯅꯤꯀꯣ, ꯇꯥꯏꯀꯣ? ꯆꯍꯤ ꯐꯥꯔꯛꯄꯒꯤ ꯁꯣꯔꯥꯊ ꯁꯣꯟꯕ ꯍꯥꯏ꯫ ꯑꯗꯨꯒ ꯍꯪꯉꯛꯏ, ꯐꯤꯔꯣꯏ ꯅꯜꯂꯒ ꯇꯔꯄꯣꯟ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯌꯦ, ꯆꯨꯝꯕ꯭ꯔꯥ, ꯇꯧꯅꯕ꯭ꯔꯥ ꯍꯥꯏꯕ ꯑꯃ ꯍꯪꯉꯤ꯫ ꯍꯪꯉꯤꯕ ꯋꯥꯍꯪꯁꯦ ꯆꯨꯝꯃꯤ, ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯈꯪꯗꯗꯅ ꯍꯪꯉꯛꯕꯁꯨ ꯌꯥꯏ꯫ ꯈꯪꯅ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤ ꯋꯥꯍꯩ ꯑꯃ ꯈꯨꯂꯣꯟ ꯃꯥꯟꯅꯗꯕ, ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯣꯠ ꯈꯔ ꯂꯩꯅꯕꯅ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯝꯕꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯇꯔꯄꯣꯟ ꯍꯥꯏꯕꯁꯤꯇꯕꯨ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ, ꯇꯔꯄꯣꯟ ꯍꯥꯏꯕꯁꯤ ꯄꯤꯇ꯭ꯔꯤꯂꯣꯛꯀꯤꯅꯤ꯫ ꯏꯄꯥ, ꯏꯄꯨ, ꯏꯄꯨꯙꯧ, ꯄꯨꯔꯦꯟ, ꯏꯕꯣꯛ, ꯏꯕꯦꯟꯙꯧ ꯃꯌꯥꯝ ꯑꯗꯨꯒꯤ ꯂꯥꯏ ꯒꯨꯔꯨꯁꯤꯡꯒꯤ ꯇꯔꯄꯟ ꯀꯠꯄꯅꯤ ꯀꯣ꯫ ꯃꯁꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯄꯤꯇ꯭ꯔꯤꯂꯣꯛꯀꯤ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡꯒꯤ ꯀꯠꯄꯗ ꯃꯁꯤꯗ ꯐꯤꯔꯣꯏ ꯅꯟꯕ ꯅꯟꯗꯕ, ꯐꯤꯔꯣꯏ ꯂꯩꯇꯕ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯁꯤꯈꯤꯕ ꯃꯤꯗꯨꯁꯨ ꯃꯥꯛꯁꯨ ꯄꯤꯖꯒꯗꯧꯅꯤ꯫ ꯆꯨꯝꯅ ꯃꯥꯛꯀꯤ ꯁꯨꯝ ꯐꯤꯔꯣꯏ ꯌꯧꯗꯦ ꯍꯥꯏꯅ ꯁꯤꯙꯥ ꯑꯃ ꯊꯤꯟꯕꯁꯤꯅ, ꯃꯁꯤꯅ ꯁꯤꯙꯥ ꯊꯤꯟꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯤꯔꯣꯏ ꯅꯜꯂꯤ ꯍꯥꯏꯗꯅ ꯇꯔꯄꯣꯟ ꯀꯠꯇꯕ ꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯂꯥꯏ ꯒꯨꯔꯨꯁꯤꯡꯗꯣ ꯀꯔꯤ ꯆꯥꯔ ꯍꯟꯈꯤꯒꯅꯤ ꯀꯣ꯫ ꯃꯔꯝ ꯑꯗꯨꯅ ꯐꯤꯔꯣꯏꯒ ꯇꯔꯄꯣꯟꯒꯁꯦ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤ ꯑꯩꯒꯤ ꯃꯣꯠꯇ ꯁꯨꯝ ꯕꯦꯗꯗꯁꯨ ꯇꯧꯐꯗꯦ ꯍꯥꯏꯕꯁꯤ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯗꯨꯃꯛꯇꯤ ꯐꯪꯖꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯤꯔꯣꯏ ꯅꯜꯂꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯇꯔꯄꯣꯟ ꯀꯠꯇꯕ, ꯃꯁꯤꯗꯤ ꯀꯠꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ, ꯑꯩꯒꯤ ꯃꯣꯠꯀꯤ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯄꯥꯛ ꯆꯥꯎꯕ ꯏꯔꯩꯄꯥꯛꯅꯤ, ꯑꯈꯪ ꯑꯍꯩ ꯄꯟꯗꯤꯠ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯣ, ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯗꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯇꯔꯄꯣꯟ ꯇꯧꯕꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ꯫ ꯐꯤꯔꯣꯏ ꯅꯜꯂꯦ ꯍꯥꯏꯗꯅ ꯇꯔꯄꯣꯟ ꯇꯧꯗꯕ ꯇꯥꯔꯗꯤ ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯀꯅꯥꯅ ꯄꯤꯖꯔꯝꯒꯅꯤ? ꯇꯔꯄꯣꯟ ꯂꯣꯏꯔꯗꯤ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯇꯔꯄꯣꯟ ꯀꯠꯄꯁꯤ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯃꯁꯤ ꯊꯝꯖꯒꯦ꯫ ꯑꯩꯈꯣꯏꯅ ꯁꯤꯕ ꯅꯨꯃꯤꯠꯇꯩꯅ
ꯕꯣꯁꯣꯔ ꯚꯥꯎꯁꯦ ꯁꯤꯙꯥ ꯊꯤꯟꯅꯩ ꯀꯁꯥꯔ ꯏꯔꯝꯗꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯃ ꯄꯥꯜꯂꯕꯗꯤ ꯑꯈ꯭ꯔꯥ ꯍꯥꯏꯅ ꯚꯥꯃꯣꯟ ꯂꯩ ꯀꯣ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯁꯤꯙꯥ ꯊꯤꯜꯂꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯑꯗꯨꯅ ꯏꯁꯣꯔꯅꯤ ꯊꯥꯖꯗ꯭ꯔꯕꯗꯤ ꯏꯁꯣꯔ ꯂꯩꯇꯦ ꯀꯤꯕ ꯍꯥꯏꯕꯁꯤ ꯊꯧꯅꯥ ꯐꯔꯗꯤ ꯀꯤꯗꯦ ꯑꯗꯨ ꯄꯥꯡꯈꯂꯥꯝꯗ ꯏꯁꯤꯡ ꯑꯃ ꯅꯤꯛꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯀꯤꯕ ꯐꯥꯎꯔꯦ ꯑꯗꯨꯝꯍꯥꯏꯅ ꯏꯁꯣꯔ ꯂꯩꯇ꯭ꯔꯒꯗꯤ ꯇꯥꯏꯕꯪꯄꯥꯟ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕ ꯌꯥꯗꯦ ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯀꯤ ꯖꯥꯠ ꯕꯤꯖꯥꯇꯤ ꯍꯥꯏꯕ ꯈꯥꯏꯗꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯠꯃꯥ ꯂꯣꯏꯅ ꯏꯁꯣꯔ ꯂꯩ ꯑꯩꯈꯣꯏꯅ ꯅꯤꯌꯣꯝ ꯅꯤꯇꯤ ꯅꯥꯏꯗꯕꯗꯒꯤ ꯏꯁꯣꯔꯁꯦ ꯎꯕ ꯐꯪꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯊꯋꯥꯏ ꯃꯉꯥꯅꯤ ꯍꯥꯏ ꯊꯋꯥꯏ ꯃꯉꯥ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯍꯧꯖꯤꯛꯁꯨ ꯃꯗꯨꯒꯤ ꯄꯥꯎꯇꯥꯛ ꯄ꯭ꯔꯃꯥꯟ ꯂꯣꯏꯅ ꯂꯩꯅꯔꯤ ꯆꯍꯤ ꯃꯅꯨꯡꯗ ꯂꯩꯈꯤꯗꯕꯗꯨꯅ ꯎꯕ ꯈꯣꯠꯄ ꯀꯣ ꯑꯗꯨꯝꯍꯥꯏꯅ ꯊꯋꯥꯏ ꯃꯔꯤ ꯅꯠꯇ꯭ꯔꯒ ꯊꯋꯥꯏ ꯑꯃꯁꯤꯗꯤ ꯕꯣꯁꯣꯔ ꯚꯥꯎ ꯂꯩ ꯍꯥꯏꯅ ꯇꯥꯛꯏ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯇꯥꯛꯄꯗ ꯑꯗꯨꯒꯨꯝꯕ ꯊꯋꯥꯏ ꯑꯃ ꯂꯩꯍꯧꯕꯗꯣ ꯃꯥꯒꯤ ꯆꯍꯤ ꯐꯥꯕ ꯍꯧꯈꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯊꯋꯥꯏꯗꯨꯒꯤ ꯂꯩꯈꯤꯗꯕ ꯏꯄꯥ ꯏꯄꯨꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯙꯥ ꯀꯠꯄꯅꯤ ꯂꯥꯏꯁꯪꯗ ꯚꯥꯃꯣꯟꯗ ꯀꯠꯂꯤꯕꯁꯤ ꯃꯁꯤ ꯀꯠꯄꯁꯤ ꯀꯩꯁꯨ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯃꯣꯠ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯦꯠꯅꯩ ꯁꯤꯙꯥ ꯊꯤꯟꯕꯗ ꯀꯅꯥꯒꯨꯝꯕꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯩꯅ ꯊꯤꯟꯕ ꯌꯥꯎꯔꯤ ꯌꯥꯝꯅ ꯂꯥꯏꯅ ꯌꯥꯝꯅ ꯆꯥꯕ ꯅꯠꯇꯦ ꯌꯥꯝꯅ ꯀꯠꯂ ꯀꯩ ꯀꯥꯟꯅꯝꯅꯣ ꯍꯥꯏꯕ ꯑꯃ ꯃꯁꯤ ꯋꯥꯈꯜꯁꯤꯃ ꯂꯥꯜꯂꯦꯅ ꯈꯟꯖꯩ ꯑꯩꯒꯤ ꯃꯣꯠꯇ ꯑꯩꯈꯣꯏꯅ ꯁꯤꯙꯥ ꯍꯥꯏꯅ ꯊꯤꯟꯕꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯥꯏꯒꯨꯔꯨꯁꯤꯡꯗꯨꯒꯤ ꯆꯥꯅꯕꯒꯤꯗꯃꯛꯇꯅꯦꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯀꯠꯄꯅꯤ ꯏꯁꯣꯔꯗ ꯀꯠꯂꯒ ꯏꯁꯣꯔꯒꯤ ꯅꯤꯟꯃꯜꯂꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯒꯨꯔꯨꯁꯤꯡꯗꯨꯅ ꯐꯪꯒꯗꯧꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏ ꯎꯁꯣꯞ ꯑꯃ ꯇꯧꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯂꯦꯞꯄꯗ ꯃꯊꯦꯜ 5 8 11 15 17 19 ꯑꯁꯨꯝꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯃꯊꯦꯜ 38 ꯀꯠꯄꯁꯨ ꯌꯥꯎꯏ ꯉꯝꯖꯗꯕ ꯑꯩꯒꯤꯗꯤ ꯃꯊꯦꯜ ꯂꯦꯞꯄꯗ ꯃꯊꯦꯜ 5 ꯁꯨꯗꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯃꯊꯦꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯨꯛ ꯗꯥꯏꯜ ꯊꯣꯡꯕ ꯑꯃ ꯃꯣꯇꯣꯔ ꯊꯣꯡꯕ ꯑꯃ ꯎꯇꯤ ꯑꯃ ꯀꯥꯡꯉꯧ ꯑꯃ ꯆꯝꯐꯨꯠ ꯑꯃ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯙꯥ ꯊꯤꯜꯂꯤꯃꯥꯏꯅ ꯃꯨꯛ ꯁꯨꯡꯁꯨꯡꯈꯛ 50 ꯒ꯭ꯔꯥꯝꯈꯛ ꯃꯗꯒꯗꯤ ꯑꯣꯍꯣꯜ ꯁꯨꯡꯁꯨꯡꯈꯛ ꯊꯥꯎ ꯑꯗꯨꯅ ꯈꯨꯟ ꯈꯨꯗꯤꯡꯗ ꯑꯈ꯭ꯔꯥ ꯑꯃ ꯂꯥꯏꯁꯪ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯚꯥꯃꯣꯟꯁꯤꯡꯅ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯅꯠꯇ꯭ꯔꯦ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯂꯥꯏꯔꯤꯛ 3ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯆꯥꯛ ꯌꯦꯟꯁꯥꯡꯗꯨꯅ ꯑꯣꯛꯄ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯝꯗ꯭ꯔꯕꯤꯗ ꯌꯦꯟꯁꯥꯡ ꯑꯃ ꯍꯥꯏꯕꯁꯤ ꯁꯨꯛ 50 ꯒ꯭ꯔꯥꯝꯃꯨꯛ ꯑꯗꯨ ꯊꯣꯡꯕꯗꯤ ꯌꯥꯗꯕ ꯀꯧꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯔꯥ ꯑꯃꯃꯝꯒꯤ ꯐꯥꯅꯕ 250 ꯒ꯭ꯔꯥꯝꯃꯨꯛꯇꯤ ꯁꯤꯙꯥꯁꯦ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯃꯣꯠꯇ ꯊꯝꯖꯒꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯆꯜꯂꯅꯤ ꯑꯗꯨꯅ ꯕꯣꯁꯣꯔ ꯚꯥꯎꯁꯦ ꯊꯋꯥꯏ ꯑꯃꯁꯤ ꯂꯩ ꯍꯥꯏꯅ ꯇꯥꯛꯏ ꯑꯗꯨꯅ ꯍꯌꯦꯡ ꯕꯣꯁꯣꯔ ꯆꯨꯔꯥꯗꯨꯗ ꯃꯥꯁꯤ ꯑꯃꯨꯛ ꯊꯥꯈꯤꯕ ꯃꯔꯝ ꯑꯗꯨꯅ ꯊꯥꯕꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯊꯥꯖꯕ ꯍꯥꯏꯗꯨꯅ ꯏꯁꯣꯔꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯏꯁꯩ ꯁꯛꯄ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅꯁꯨ ꯐꯖꯅ ꯃꯥꯒꯤ ꯄꯔꯤꯡꯁꯦ ꯁꯛꯄꯤꯔ ꯍꯥꯏꯔꯒ ꯄꯦꯇ꯭ꯔꯗꯨꯕꯨ ꯙꯥꯔ ꯇꯧꯕ ꯌꯨꯝꯕꯨꯒꯤ ꯐꯅꯕ ꯃꯗꯩꯗꯤ ꯈꯨꯡꯒꯪꯗꯨꯒꯤ ꯐꯅꯕ ꯁꯛꯏꯕ ꯑꯣꯖꯥꯗꯨꯒꯤ ꯐꯅꯕ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛ ꯍꯣꯠꯅꯖꯔꯛꯑꯒ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯆꯪꯖꯕ ꯊꯧꯅꯤꯖꯕ ꯃꯗꯨ ꯌꯨꯝꯕꯨꯅꯁꯨ ꯌꯥꯝꯅ ꯚꯛꯇꯤ ꯄ꯭ꯔꯦꯝ ꯌꯥꯎꯅ ꯇꯧꯔꯒꯗꯤ ꯁꯣꯏꯗꯅ ꯄꯦꯇ꯭ꯔ ꯁꯔꯒꯇꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯖꯕ ꯍꯥꯏꯗꯨꯅ ꯏꯁꯣꯔꯅꯤ ꯏꯁꯣꯔ ꯌꯥꯎꯗ꯭ꯔꯒꯗꯤ ꯇꯥꯏꯕꯪꯄꯥꯟ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯖꯒꯠ ꯁꯪꯁꯥꯔꯁꯤꯗ ꯑꯃꯈꯛꯇꯅꯤ ꯑꯗꯨꯅ ꯏꯁꯣꯔꯕꯨ ꯊꯥꯖꯕꯤꯌꯨ ꯑꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯣꯔꯥꯙ ꯀꯔꯃ ꯆꯠꯄ ꯃꯇꯝꯗ
ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯁꯥꯔ ꯏꯔꯝꯗꯝꯒꯤ ꯑꯣꯏꯅ ꯁꯨꯝ ꯄꯟꯖꯒꯦ꯫ ꯁꯣꯔꯥꯙ ꯑꯩꯈꯣꯏꯅ ꯆꯠꯄꯁꯤ ꯕꯥꯔꯇꯣꯟ ꯐꯪꯉ ꯆꯠꯂꯤꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯅ ꯂꯧꯖꯒꯦ꯫ ꯃꯔꯝꯗꯤ ꯕꯥꯔꯇꯣꯟ ꯑꯃ ꯐꯪꯉꯒ ꯆꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯍꯩ ꯆꯥꯎꯔꯦ꯫ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯅꯥꯝ ꯇꯥꯕ ꯂꯩꯈꯤꯗ꯭ꯔꯕ ꯄꯤꯇꯗꯨꯒꯤꯗꯃꯛꯇ ꯂꯩ ꯃꯅꯥꯝꯇꯪ ꯀꯠꯄꯤꯔꯝꯕ, ꯁ꯭ꯔꯗꯥꯟꯖꯂꯤ ꯀꯠꯄꯤꯔꯝꯕ, ꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯅꯤꯖꯕ ꯃꯥ ꯄꯣꯛꯐꯝ ꯊꯝꯕꯤꯌꯨ꯫ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯅꯥꯝ ꯇꯥꯖꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯍꯩ ꯆꯥꯎꯔꯦ ꯀꯣ꯫ ꯑꯗꯨꯅ ꯅꯥꯝ ꯇꯥꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯒꯨꯟ ꯆꯥꯎꯔꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯅꯨꯃꯤꯠ ꯑꯗꯨꯒꯤꯗꯤ ꯃꯐꯝ ꯁꯣꯔꯥꯙ ꯀꯤꯔꯇꯟ ꯇꯧꯒꯗꯕ ꯃꯐꯝꯗꯣ ꯑꯩꯈꯣꯏꯅ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯍꯥꯏꯅ ꯈꯟꯖꯩ, ꯂꯧꯒꯗꯕꯅ ꯈꯜꯂꯦ꯫ ꯕ꯭ꯔꯤꯟꯗꯥꯕꯣꯟꯒꯤ ꯃꯁꯛ ꯑꯗꯨꯝ ꯑꯣꯏꯔꯤꯕ ꯄꯦꯇ꯭ꯔꯁꯤꯅ ꯃꯥꯅ ꯐꯪꯖꯒꯗꯧꯕꯁꯤ ꯕ꯭ꯔꯤꯟꯗꯥꯕꯣꯟꯒꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯕꯤꯇꯅꯤ ꯀꯨꯟꯖꯕꯣꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯄꯦꯇ꯭ꯔ ꯅꯥꯝ ꯁꯔꯕꯣꯟ ꯇꯧꯍꯟꯕ꯫ ꯀꯁꯥꯔ ꯏꯔꯝꯗꯝꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯊꯥꯔꯛꯄꯒꯤ ꯃꯤꯡ ꯇꯥꯔꯛꯄ ꯁꯤꯇꯨꯁꯤꯒ ꯑꯩꯈꯣꯏ ꯄꯦꯇ꯭ꯔ ꯄꯨꯁꯜꯂꯤ꯫ ꯑꯗꯨꯅ ꯄꯦꯇ꯭ꯔꯁꯤ ꯃꯥꯅ ꯗꯔꯁꯟ ꯐꯪꯖꯒꯗꯕ ꯉꯁꯥꯏꯒꯤ ꯏꯁꯩ ꯁꯛꯄ ꯑꯣꯖꯥꯁꯤꯡꯅ ꯁꯛꯄꯤꯔꯛꯑꯒ ꯅꯨꯕꯤꯇꯅꯤ ꯀꯨꯟꯖꯕꯣꯟꯗ ꯏꯕꯨꯡꯉꯣ ꯏꯕꯦꯝ ꯑꯅꯤ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯐꯪꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯤꯌꯥꯝ ꯇꯔꯥꯅ ꯊꯧꯅꯤꯔꯛꯄ, ꯃꯤꯌꯥꯝ ꯇꯔꯥꯅ ꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯅꯤꯖꯔꯛꯄ ꯍꯥꯏꯁꯦ ꯃꯥ ꯄꯥꯞ ꯀꯌꯥ ꯂꯩꯔꯝꯕ ꯇꯥꯔꯁꯨ ꯈꯔꯇꯁꯨ ꯃꯥ ꯎꯙꯥꯔ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃ ꯑꯩꯅ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯅꯥꯝ ꯁꯪꯀꯤꯔꯇꯟ ꯍꯧꯔꯒ ꯃꯁꯤ ꯑꯩ ꯀꯁꯥꯔꯒꯤ ꯑꯣꯏꯅ ꯍꯥꯏꯖꯕꯅꯤ꯫ ꯚꯥꯕꯣꯛꯅ ꯋꯥꯔꯤ ꯁꯨꯅꯕ, ꯚꯥꯕꯣꯛꯅ ꯂꯥꯡꯕ, ꯅꯥꯝꯗ ꯊꯧꯑꯣꯏꯗꯕ, ꯃꯁꯤ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯌꯥꯝꯅ ꯑꯄꯔꯥꯙ ꯑꯣꯏ꯫ ꯄꯥꯞ ꯂꯪꯖꯕꯅꯤ꯫ ꯃꯥꯅ ꯉꯁꯤ ꯅꯣꯡꯃ ꯀꯔꯃ ꯑꯗꯨꯒꯤ ꯄ꯭ꯔꯁꯥꯗꯤ ꯐꯪꯉꯒ ꯅꯥꯝ ꯇꯥꯖꯕ ꯂꯥꯛꯄꯗ ꯃꯥ ꯃꯍꯩ ꯌꯥꯟꯗ꯭ꯔꯦ, ꯃꯗꯨ ꯎꯕꯤꯗꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯆꯠꯆꯔꯤꯕ ꯑꯩꯒꯤꯗꯤ ꯊꯋꯥꯏ ꯌꯥꯎ ꯅꯠꯇ꯭ꯔꯒꯁꯨ ꯀ꯭ꯋꯥ ꯇꯪꯂꯥꯝꯇ ꯑꯣꯏꯔꯒꯁꯨ ꯚꯛꯇꯤꯇꯅ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯆꯪꯖꯕ ꯚꯛꯇꯤ ꯄ꯭ꯔꯦꯝꯗꯣ ꯑꯗꯨꯃꯨꯛ ꯆꯥꯎꯕ ꯂꯩꯇ꯭ꯔꯤ ꯀꯣ꯫ ꯃꯁꯤꯃ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯄꯩꯁꯥ ꯊꯥꯗ꯭ꯔꯒ, ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯒ ꯀꯤꯔꯇꯣꯟ ꯆꯪꯍꯩꯗꯦ ꯍꯥꯏꯕ ꯕꯦꯗ ꯁꯥꯁꯇ꯭ꯔꯗ ꯂꯩꯇꯦ꯫ ꯀ꯭ꯋꯥ ꯇꯪꯂꯥꯝꯇꯪ ꯑꯣꯏꯔꯒꯁꯨ ꯃꯗꯨꯒꯤꯗꯃꯛꯇ ꯑꯔꯥꯡꯄꯨꯔꯦꯟ ꯍꯥꯏꯅ ꯊꯝꯃꯤ꯫ ꯀ꯭ꯋꯥ ꯑꯅꯤ ꯆꯠꯄꯤ ꯃꯁꯤ ꯄꯥꯏꯕꯤꯔꯒ ꯏꯁꯣꯔꯒꯤ ꯅꯥꯝꯗꯨꯒ ꯆꯪꯖꯕ꯫ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯏꯁꯩ ꯍꯥꯏꯕ ꯏꯁꯩꯁꯤꯗꯤ ꯃꯥꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤꯗꯤ ꯈꯨꯠ ꯁꯥ ꯃꯉꯥ ꯃꯥꯟꯅꯗꯦ꯫ ꯈꯨꯕꯤꯅ ꯈꯔ ꯇꯦꯟꯈ꯭ꯔꯦ, ꯈꯨꯗꯣꯝꯕꯤꯅ ꯈꯔ ꯑꯃꯨꯛ ꯁꯥꯡꯉꯦ, ꯈꯨꯌꯥꯏꯅ ꯑꯃꯨꯛ ꯈꯔ ꯁꯥꯡꯉꯦ, ꯈꯨꯅꯤꯡꯗꯅ ꯑꯃꯨꯛ ꯈꯔ ꯄꯤꯛꯊꯔꯦ, ꯈꯨꯅꯥꯎꯕꯤꯅ ꯑꯃꯨꯛ ꯈꯔ ꯄꯤꯛꯊꯔꯦ꯫ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯄꯤꯊꯣꯛꯅꯔꯛꯄ ꯃꯥꯒꯤ ꯍꯣꯠꯅꯖꯃꯟ ꯃꯍꯩꯅ ꯅꯨꯡꯁꯤꯅ ꯁꯛꯄꯁꯨ ꯌꯥꯎꯔꯤ, ꯈꯣꯡꯄꯣꯛꯇ ꯋꯥ ꯂꯥꯎꯅ ꯁꯛꯄꯁꯨ ꯌꯥꯎꯔꯤ, ꯈꯣꯡꯄꯤꯛꯇ ꯁꯛꯄꯁꯨ ꯌꯥꯎꯔꯤ, ꯈꯣꯟꯁꯤꯗ ꯁꯛꯄꯁꯨ ꯌꯥꯎꯔꯤ꯫ ꯃꯗꯨ ꯃꯥꯒꯤ ꯂꯣꯏꯅꯔꯛꯄꯅꯤ꯫ ꯃꯗꯨ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯃꯣꯠꯁꯤꯅ ꯈꯣꯡꯄꯣꯛꯇ ꯁꯛꯀꯦꯔꯥ, ꯋꯥ ꯂꯥꯎꯅ ꯁꯛꯀꯦꯔꯥ, ꯁꯛꯏꯕ ꯅꯥꯝ ꯑꯗꯨ ꯔꯁꯗꯨ ꯐꯖꯅ ꯆꯤꯡꯁꯤꯟꯕꯤꯔꯒ ꯁꯛꯂꯛꯏꯁꯤꯗꯤ ꯑꯁꯤꯅꯤꯀꯣ, ꯑꯁꯨꯃꯥꯏꯅ ꯁꯛꯑꯒ ꯏꯁꯣꯔ ꯐꯪꯒꯗꯧꯅꯤ ꯀꯣ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅ ꯁꯛꯏꯕ ꯅꯥꯝ ꯑꯁꯤꯕꯨ ꯔꯁꯁꯦ ꯆꯤꯡꯁꯤꯟꯕꯤꯔꯦ ꯍꯥꯏꯔꯒ ꯄꯩꯁꯥ ꯅꯠꯇ꯭ꯔꯒꯁꯨ ꯀ꯭ꯋꯥ ꯇꯪꯂꯥ ꯑꯃ, ꯃꯗꯨꯒꯗꯤ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯌꯨꯝꯕꯨ ꯀꯔꯃꯙꯥꯔꯤꯁꯤꯡ ꯌꯥꯝꯅ ꯚꯛꯇꯤ ꯄ꯭ꯔꯦꯝ ꯃꯥꯔꯖꯜ ꯌꯥꯎꯕ ꯇꯥꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁ꯭ꯔꯥꯗꯙ ꯀꯔꯃ, ꯒꯨꯔꯨꯒꯤ ꯀꯔꯃ ꯇꯧꯕ ꯃꯇꯝꯗ ꯃꯁꯤ ꯑꯩꯅ ꯃꯤꯌꯥꯝꯗ ꯇꯥꯛꯆꯕꯗꯤ ꯅꯠꯆꯗꯦ, ꯇꯥꯛꯆꯕꯅꯤ ꯍꯥꯏꯅꯁꯨ ꯂꯧꯕꯤꯒꯅꯨ ꯍꯥꯏꯅ ꯊꯝꯖꯒꯦ꯫ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯗ ꯑꯩꯈꯣꯏꯅ ꯁ꯭ꯔꯥꯗꯙ ꯀꯔꯃ ꯃꯥꯒꯤ ꯀꯔꯃ ꯇꯧꯕ ꯃꯇꯝꯗ ꯈꯨꯠꯇ ꯘꯔꯤ ꯁꯤꯕ, ꯈꯨꯗꯣꯞ ꯁꯤꯕ, ꯁꯅꯥꯒꯤ ꯆꯦꯟ ꯁꯤꯕ ꯑꯁꯤꯒꯨꯝꯕ ꯑꯂꯪꯕ ꯄꯣꯠ ꯑꯁꯤ ꯌꯥꯗꯕ꯫ ꯏꯇꯤꯡ ꯇꯤꯡꯅ ꯄ꯭ꯔꯦꯝꯗ ꯃꯥꯔꯖꯗ ꯆꯠꯆꯕ, ꯑꯂꯪꯀꯥꯔꯁꯤ ꯌꯥꯗꯕ ꯀꯣ꯫ ꯑꯩꯅ ꯇꯧꯖꯕ ꯃꯍꯩ ꯐꯪꯅꯕ ꯉꯁꯤ ꯁꯣꯔꯥꯙ ꯑꯃ ꯁꯣꯟꯕꯗ
ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯃꯈꯥꯏ ꯂꯥꯛ ꯑꯃ ꯂꯤꯛꯑꯕꯗ 50,000-60,000 ꯀꯝꯄꯜꯁꯔꯤ ꯃꯁꯤ ꯆꯪꯉꯦ꯫ ꯆꯪꯉꯤꯕ ꯄꯣꯠꯇꯨ ꯐꯪꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯩ ꯊꯝꯖꯒꯦ꯫ ꯑꯗꯨꯗꯩꯗꯤ ꯑꯍꯨꯝꯁꯨꯕꯗꯅ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯏꯔꯝꯗꯝꯁꯤꯗ ꯀꯔꯃꯙꯥꯔꯤ ꯏꯃꯨꯡꯅ ꯁꯣꯔꯥꯙ ꯂꯣꯏꯔꯛꯄꯗ ꯒꯤꯅ ꯍꯦꯟꯖꯜꯂꯛꯄꯅ ꯌꯨꯝꯕꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯃꯄꯨ ꯃꯕꯣꯛꯀꯤꯗꯃꯛꯇ ꯄꯦꯟꯖꯗꯅ ꯅꯨꯡꯉꯥꯏꯗꯅ ꯄꯦꯟꯅ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯈꯨꯗꯩ ꯃꯇꯦꯛ ꯁꯣꯔꯤꯌꯥ ꯆꯦꯟꯕ ꯌꯥꯎꯔꯦ꯫ ꯃꯁꯤ ꯀꯁꯥꯔ ꯏꯔꯝꯗꯝꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯄꯟꯖꯔꯤꯕꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯐꯝꯃꯤꯕ ꯚꯥꯕꯣꯛ ꯑꯍꯜ ꯂꯃꯟ ꯕ꯭ꯔꯥꯍ꯭ꯃꯣꯟ ꯕꯩꯁꯅꯣꯞ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯌꯨꯝꯕꯨꯅ ꯉꯝꯖꯕ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯒꯨꯁꯤꯗꯃꯛꯇꯅꯤ ꯑꯉꯝꯕ ꯗꯥꯟ ꯇꯧꯖꯕꯅꯤ꯫ ꯗꯈꯤꯅꯥ ꯍꯥꯏꯕꯁꯤ ꯗꯥꯟꯅꯤꯀꯣ꯫ ꯏꯃꯥ ꯏꯄꯥꯒꯤ ꯑꯉꯝꯕ ꯈꯔ ꯀꯠꯆꯕꯁꯦ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯧꯕꯤꯌꯨ, ꯑꯁꯤꯁ ꯃꯉꯣꯟ ꯄꯤꯅꯕꯤꯔꯝꯃꯨ ꯍꯥꯏꯗꯅ ꯗꯥꯟ ꯗꯈꯤꯅꯥ ꯀꯠꯄꯅꯤ꯫ ꯃꯁꯤꯒ ꯗꯈꯤꯅꯥ ꯇꯧꯕ ꯃꯇꯝꯁꯤꯒ ꯗꯈꯤꯅꯥ ꯂꯧꯕ ꯅꯪꯗꯦ꯫ ꯉꯁꯥꯏꯒꯤ ꯗꯈꯤꯅꯥ ꯗꯥꯟ ꯇꯧꯔꯤꯕ ꯈꯨꯗꯩ ꯃꯇꯦꯛꯄꯨ ꯑꯣꯏꯔꯕꯁꯨ, ꯐꯤ ꯃꯇꯦꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯌꯣꯝꯃꯒ ꯄꯤꯔꯤꯕ ꯀꯦꯔꯤꯕꯦꯛꯇꯨ ꯂꯧꯊꯣꯛꯑꯒ ꯐꯤꯁꯦ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯟꯊꯣꯛꯇꯅ ꯚꯥꯕꯣꯛꯁꯤꯡꯅ ꯃꯁꯤ ꯌꯥꯝꯅ ꯇꯧꯅꯩ꯫ ꯆꯠꯅꯕꯤ ꯑꯣꯏꯅ ꯁꯨꯝ ꯇꯧꯔꯦ꯫ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯁꯤ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯅꯠꯆꯗꯦ꯫ ꯑꯩꯒꯤ ꯃꯣꯠꯇ ꯕꯦꯗ ꯁꯥꯁꯇ꯭ꯔꯗꯁꯨ ꯌꯥꯎꯔꯝꯃꯣꯏ ꯍꯥꯏꯅ ꯈꯟꯖꯩ, ꯌꯥꯎꯔꯝꯃꯣꯏ ꯍꯥꯏꯅꯁꯨ ꯂꯧꯖꯩ꯫ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯊꯥꯖꯕꯗꯤ ꯋꯥꯠꯂꯤ꯫ ꯗꯈꯤꯅꯥ ꯗꯥꯟꯁꯤꯗꯤ ꯌꯥꯝꯅ ꯃꯍꯩ ꯆꯥꯎꯕ ꯄꯣꯠꯅꯤ, ꯌꯥꯝꯅ ꯂꯨꯕ ꯄꯣꯠꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯨꯝꯕꯨꯗꯨꯅ ꯉꯝꯖꯕ ꯈꯔꯇꯪ ꯀꯠꯆꯕ ꯗꯥꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯟꯊꯣꯛꯇꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃ ꯚꯥꯕꯣꯛꯁꯤꯡꯗ, ꯉꯁꯥꯏꯒꯤ ꯌꯨꯝꯕꯨꯅ ꯀꯠꯂꯤꯕ ꯗꯈꯤꯅꯥ ꯑꯁꯤꯒ ꯃꯣꯏꯅ ꯐ꯭ꯔꯥꯡ ꯐ꯭ꯔꯥꯡ ꯀꯟꯊꯣꯛꯑꯒ ꯑꯃꯨꯛꯀ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯀꯟꯊꯣꯛꯏꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤꯃꯒ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤ꯫ ꯑꯩꯅ ꯊꯝꯖꯔꯤꯕ ꯋꯥꯐꯝꯁꯤꯗꯤ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯇꯥꯛꯆꯕ ꯅꯠꯆꯗꯦ꯫ ꯐꯖꯍꯟꯕ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯗꯥꯟ ꯍꯥꯏꯕꯁꯤꯗꯤ ꯇꯔꯥꯝꯅ ꯑꯣꯛꯀꯗꯧꯕ, ꯑꯩꯈꯣꯏꯅ ꯐꯤꯒꯥꯎ ꯁꯥꯅ ꯑꯣꯛꯆꯕ, ꯀꯜꯂꯤꯕ ꯃꯤꯑꯣꯏꯗꯨꯒ ꯑꯁꯤꯁ ꯃꯪꯒꯣꯜ ꯄꯤꯅꯕꯤꯔꯝꯕ꯫ ꯃꯔꯝꯗꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏ ꯃꯤ 10 ꯇꯤꯜꯂꯕꯗꯤ ꯂꯥꯏ ꯌꯥꯎꯔꯦ, ꯕꯩꯁꯅꯣꯞ ꯌꯥꯎꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯀꯔꯃꯗꯨꯒ ꯑꯩ ꯑꯣꯏꯔꯝꯕ ꯌꯥꯏ, ꯖꯗꯨ ꯃꯙꯨ ꯁꯥꯝ ꯖꯗꯨ ꯃꯙꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯣ ꯃꯤꯑꯣꯏꯗꯨꯅ ꯈꯪꯍꯧꯗꯅ ꯃꯊꯃꯣꯏꯗ ꯄꯦꯟꯗꯅ ꯄꯤꯔꯝꯕ ꯑꯁꯤꯁ ꯃꯪꯒꯣꯜ ꯑꯗꯣ ꯀꯩꯗꯧꯉꯩꯗ ꯑꯋꯥꯕ ꯇꯥꯔꯣꯏ, ꯅꯨꯡꯉꯥꯏꯕꯇ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯒꯤ ꯃꯣꯠꯇ꯫ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯔꯤ ꯃꯃꯥ ꯃꯄꯥ ꯃꯄꯨ ꯃꯄꯣꯛꯀꯤ ꯁꯤꯔꯒ ꯀꯔꯃ ꯑꯋꯥꯕ ꯅꯪꯉꯤ ꯀꯥꯏꯅ꯫ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯋꯥꯕ ꯅꯪꯐꯝ ꯊꯣꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯒꯨꯔꯨꯒꯤ ꯁꯦꯕꯥ, ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯀꯔꯤꯒꯤ ꯑꯋꯥꯕ ꯇꯥꯔꯨꯒꯅꯤ? ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯃꯣꯏ ꯇꯤꯡꯅ, ꯋꯥꯖꯅ, ꯈꯟꯖꯗꯅ ꯊꯃꯣꯏ ꯇꯤꯡꯅ ꯀꯠꯂꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯊꯝꯖꯅꯤꯡꯉꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯏꯁꯣꯔꯗ ꯒꯣꯕꯤꯟꯗꯗ ꯀꯠꯂꯤ ꯃꯌꯥꯝ ꯑꯃ, ꯀꯅꯥꯒꯨꯝꯕꯅ ꯃꯇꯤꯛ ꯆꯥꯕ ꯒꯣꯕꯤꯟꯗꯒꯤ ꯐꯤꯖꯣꯜ ꯑꯣꯏꯔꯕꯁꯨ, ꯒꯣꯕꯤꯟꯗꯒꯤ ꯂꯥꯏꯁꯪ ꯑꯣꯏꯔꯕꯁꯨ ꯂꯨꯄꯥ ꯂꯥꯛ ꯂꯥꯛ ꯀꯠꯄ ꯌꯥꯎꯔꯤꯁꯤꯡꯁꯦ ꯐꯪꯕꯗꯨꯅ ꯀꯠꯂꯤꯕꯅꯤ, ꯈꯪꯕꯗꯨꯅ ꯀꯠꯂꯤꯕꯅꯤ, ꯈꯪꯗ꯭ꯔꯒꯗꯤ ꯍꯦꯛ ꯀꯠꯂꯣꯏ꯫ ꯑꯁꯤꯃ ꯑꯩ ꯊꯝꯖꯒꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯕꯨꯅ ꯇꯧꯖꯕ ꯗꯥꯟ ꯗꯈꯤꯅꯥ ꯑꯁꯤ ꯁꯨꯃꯥꯏꯅ ꯀꯟꯊꯣꯛꯄꯁꯦ ꯃꯁꯤ ꯇꯧꯕꯤꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯩ ꯊꯝꯖꯅꯤꯡꯉꯤ꯫ ꯃꯔꯝꯗꯤ ꯃꯤꯅ ꯗꯥꯟ ꯇꯧꯕ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯏꯆꯤꯟ ꯏꯅꯥꯎ ꯀꯨꯏꯔꯔꯣꯏ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ꯫ ꯑꯩꯅꯁꯨ ꯇꯣꯏꯅ ꯇꯣꯏꯅ LBꯁꯦ ꯊꯥꯗꯕꯅꯤꯅ ꯃꯤꯁꯨ ꯂꯥꯛꯄ ꯋꯥꯠꯂꯤ꯫ ꯉꯁꯤꯗꯤ ꯅꯦꯠꯁꯦ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯑꯩꯅ ꯇ꯭ꯔꯥꯏ
ꯇꯧꯔꯨꯕꯅꯤ. ꯇ꯭ꯔꯥꯏ ꯇꯧꯔꯨꯕꯗ ꯁꯨꯝ ꯌꯥꯊꯣꯛꯈ꯭ꯔꯦ ꯉꯁꯤꯗꯤ. ꯑꯗꯣ ꯑꯩꯅ ꯊꯝꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯔꯦꯞꯄꯅꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅꯗꯤ ꯇꯧꯖꯕ ꯅꯠꯆꯗꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ. ꯑꯩꯅ ꯄꯥꯝꯖꯕ, ꯑꯩꯅ ꯈꯟꯖꯔꯒ, ꯅꯩꯅꯖꯔꯒ ꯑꯩꯅ ꯁꯨꯝ ꯃꯤꯌꯥꯝꯗ ꯁꯨꯝ ꯊꯝꯖꯕꯅꯤ. ꯑꯩꯒꯤꯁꯤꯅꯁꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩ ꯂꯧꯖꯗꯦ. ꯃꯍꯥꯛ ꯃꯍꯥꯛꯀꯤ ꯃꯣꯠ ꯑꯗꯨꯕꯨ ꯗꯈꯤꯅꯥ ꯗꯥꯟ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯟꯊꯣꯛꯄꯤꯕꯁꯤꯗꯤ ꯃꯁꯤꯗꯤ ꯄꯥꯝꯕ ꯈꯔ ꯋꯥꯠꯂꯦ. ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯈ꯭ꯔꯥꯗ ꯂꯩꯔꯤꯕ ꯁ꯭ꯔꯤ ꯒꯣꯄꯥꯜ ꯗꯦꯕ, ꯒꯧꯔꯥꯡꯒ ꯄ꯭ꯔꯚꯨꯕꯨ ꯑꯣꯏꯔꯕꯁꯨ, ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯕꯨ ꯑꯣꯏꯔꯕꯁꯨ, ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯒꯣꯄꯥꯜ ꯑꯝꯇ ꯂꯦꯡꯕꯤꯔꯛꯎ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯦꯡꯉꯛꯀꯗꯧꯕ ꯅꯠꯇꯦ. ꯊꯕꯛ ꯑꯃ ꯏꯪꯈꯥꯡ ꯑꯃ ꯂꯩꯇꯅ ꯑꯗꯨ ꯑꯩꯒꯤ ꯌꯨꯝꯗ ꯏꯁꯣꯔ ꯑꯃ ꯂꯦꯡꯉꯛꯑꯒ ꯑꯩꯅ ꯉꯝꯖꯕ ꯍꯩ ꯑꯃꯇꯪ, ꯂꯩ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ, ꯙꯨꯞ ꯄꯥꯇꯤ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯀꯠꯆꯕ ꯍꯥꯏꯁꯤ ꯌꯥꯝꯅ ꯃꯍꯩ ꯆꯥꯎꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ. ꯑꯗꯨꯅ ꯇꯔꯄꯣꯟ ꯍꯥꯏꯔꯤꯕꯁꯤ ꯉꯁꯤ 4ꯅꯤ ꯆꯜꯂꯦ. ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯏꯁꯣꯔꯗ ꯏꯁꯤꯡ ꯈꯨꯖꯣꯛꯇ ꯑꯣꯏꯔꯕꯁꯨ ꯒꯨꯔꯨꯁꯤꯡꯗꯨꯅ ꯀꯠꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ. ꯁꯨꯚꯥꯡꯀꯔ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯁꯤ. ꯏꯁꯣꯔꯕꯨ ꯊꯥꯖꯕꯤꯌꯨ. ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯕꯤꯔꯛꯄꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯀꯁꯥꯔꯕꯨ ꯑꯣꯏꯔꯕꯁꯨ, ꯃꯅꯤꯄꯨꯔ ꯑꯣꯏꯔꯕꯁꯨ, ꯃꯩꯇꯩꯅ ꯇꯥꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯕꯥꯃꯣꯟ ꯍꯥꯏꯁꯤ ꯋꯥꯠꯂꯤ. ꯈꯨꯜ ꯑꯃꯗ ꯕꯥꯃꯣꯟ 1, 2, 4 ꯂꯩꯕꯒꯁꯤ ꯌꯥꯝ ꯋꯥꯅ ꯊꯣꯛꯏ. ꯌꯥꯝꯗꯕꯗ 2, 3 ꯁꯨꯃꯥꯏꯅ ꯂꯩꯅꯩ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯒ꯭ꯔꯥ ꯂꯥꯏꯁꯪꯁꯤꯃ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯏ. ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯒꯧꯔ ꯁꯝꯄ꯭ꯔꯗꯥꯏ ꯑꯩꯈꯣꯏ. ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯐꯥꯟꯗ ꯄꯩꯁꯥ ꯂꯩꯇꯕ. ꯄꯩꯁꯥ ꯄꯥꯏꯕꯗꯤ ꯌꯥꯝ ꯂꯩ. ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯃꯛꯁꯨ ꯅꯨꯡꯉꯥꯏꯔꯦ ꯏꯁꯣꯔꯗ ꯀꯠꯄ ꯈꯔ ꯄꯥꯝꯃꯨꯒꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ. ꯉꯁꯤ ꯃꯨꯁꯂꯤꯝꯒꯤꯗꯤ ꯎꯕꯗ ꯀꯤꯅꯤꯡꯉꯥꯏ ꯃꯁꯛꯅꯤ. ꯃꯣꯏꯗ ꯂꯩꯔꯤꯕ, ꯃꯣꯏꯅ ꯁꯥꯔꯤꯕ, ꯈꯣꯠꯂꯤꯕ ꯂꯥꯏꯁꯪ ꯃꯌꯥꯝ ꯑꯁꯤ ꯆꯦꯡ ꯄꯋꯥ 1, 2 ꯈꯥꯏꯕꯁꯤ ꯃꯣꯏ ꯂꯦꯞꯈꯤꯗ꯭ꯔꯦ. ꯃꯗꯨꯒꯗꯤ ꯃꯈꯣꯏꯒꯤꯗꯤ ꯂꯩꯔꯤ ꯃꯥꯒꯤ ꯃꯣꯏꯗꯁꯨ ꯃꯌꯥꯡ ꯃꯨꯁꯂꯤꯝꯗꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯨꯃꯥꯏꯅ ꯑꯈ꯭ꯔꯥ ꯑꯃꯒ ꯆꯪꯅꯗꯕ ꯑꯅꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏ ꯃꯨꯁꯂꯤꯝꯗꯁꯨ ꯂꯩ. ꯌꯨꯝ 30, 40 ꯈꯛꯇꯅꯒ ꯃꯣꯁꯖꯤꯠ ꯑꯃ ꯁꯥꯅ ꯂꯩꯕꯒ ꯌꯥꯎꯏ. ꯑꯗꯨꯅ ꯃꯈꯣꯏꯒꯤꯗꯤ ꯃꯥꯒꯤ ꯃꯣꯁꯖꯤꯠ ꯑꯗꯨꯒꯤ ꯒ꯭ꯔꯨꯞꯇ ꯂꯩꯕ ꯀꯥꯡꯕꯨꯗꯣ ꯊꯕꯛ ꯇꯧꯕꯗ ꯃꯣꯏꯗꯤ ꯑꯀꯛꯄꯤꯅꯤ. ꯅꯪ ꯊꯥ ꯑꯃꯒꯤ ꯂꯥꯏꯁꯪꯗ ꯂꯨꯄꯥ ꯂꯤꯁꯤꯡ 20, 10 ꯄꯤꯗ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯃꯈꯣꯏꯒꯤ ꯆꯦꯛꯑꯞ ꯑꯃ ꯂꯩ. ꯑꯩꯈꯣꯏ ꯃꯩꯇꯩꯗꯗꯤ ꯃꯗꯨ ꯂꯩꯇꯦ. ꯍꯧꯖꯤꯛ ꯀꯁꯥꯔ ꯂꯝꯗꯗꯤ ꯀ꯭ꯋꯥ ꯐꯖꯅ ꯄꯥꯜꯂꯛꯄ, ꯃꯨꯜꯂꯛꯄ ꯃꯇꯝ ꯌꯧꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯒꯤꯗꯤ ꯌꯨꯝꯀꯣꯛꯀꯩ ꯆꯪꯉꯒ ꯀ꯭ꯋꯥ ꯍꯧꯔꯤ ꯀꯥꯡꯕꯨꯗꯨꯒ ꯌꯥꯝꯗ꯭ꯔꯕꯗ ꯀ꯭ꯋꯥ ꯄꯥꯝꯕꯤ 2, 3ꯁꯤ ꯃꯣꯏ ꯑꯗꯨꯝ ꯀꯠꯂꯦ. ꯑꯗꯨꯅ ꯃꯈꯣꯏꯒꯤꯗꯤ ꯗꯥꯟ ꯇꯧꯕ ꯌꯥꯝ ꯀꯜꯂꯤ. ꯔꯤꯛꯁꯣ ꯑꯃ ꯊꯧꯔꯨꯔꯒꯁꯨ ꯃꯣꯏꯗꯤ ꯆꯦꯡ ꯄꯋꯥ 2ꯁꯦ ꯁꯣꯏꯗꯅ ꯄꯤꯗꯕ ꯌꯥꯗ꯭ꯔꯦ ꯃꯈꯣꯏꯒꯤꯗꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤꯗꯤ ꯀꯨꯏꯍꯧꯗꯦ. ꯂꯥꯏꯁꯪ ꯑꯃ ꯁꯥꯕꯗ ꯃꯥꯔꯕꯜ ꯅꯞꯇꯅ, ꯇꯥꯏꯜꯁ ꯅꯞꯇꯅ, ꯐ꯭ꯂꯣꯔ 1, 2 ꯑꯍꯨꯝꯒ ꯑꯗꯨꯝ ꯁꯥꯗꯣꯛꯏ. RCCꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯅ ꯃꯟꯗꯤꯔ ꯑꯃ ꯁꯥꯕꯗ ꯐꯅ ꯀꯨꯏꯅ ꯆꯪꯉꯤ. ꯃꯤꯡꯖꯦꯜ ꯃꯥꯟꯅꯕꯁꯤ ꯃꯣꯏꯅ ꯍꯦꯜꯂꯦ. ꯑꯗꯨꯒ ꯙꯔꯃ ꯆꯠꯄ, ꯑꯐꯕ ꯇꯧꯕ, ꯀꯔꯃ ꯇꯧꯕꯅ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯍꯦꯜꯂꯤ. ꯑꯁꯤꯗꯤ ꯃꯣꯏꯅꯁꯨ ꯑꯐꯕ ꯊꯃꯣꯏ
ꯆꯥꯎꯕ ꯊꯃꯣꯏ ꯇꯤꯡꯕ ꯙꯔꯃ ꯂꯩꯕꯁꯤꯗꯤ ꯍꯤꯟꯗꯨꯗ ꯃꯩꯇꯩ ꯈꯛꯇꯅꯤ ꯍꯥꯏꯗꯅ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯕꯨ ꯊꯥꯛ ꯋꯥꯡꯅ ꯊꯝꯃꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯀꯠꯄ ꯍꯥꯏꯕꯁꯤ ꯄꯥꯝꯃꯨꯗꯕ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯀꯠꯄꯗꯨꯅ ꯑꯩꯅ ꯐꯪꯒꯗꯧꯕꯅꯤ ꯋꯥꯔꯤꯕꯅꯤ ꯑꯩꯅ ꯇꯥꯟꯕ ꯄꯩꯁꯥꯗꯨꯕꯨ ꯃꯤꯅ ꯂꯧ ꯌꯥꯄꯣꯟꯇꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯀꯠꯄꯁꯦ ꯑꯩꯅ ꯀꯠꯄꯗ ꯑꯩꯅ ꯐꯪꯕ ꯁꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ꯫ ꯁꯨꯚꯥꯡꯀꯔ ꯊꯣꯛꯈ꯭ꯔꯦ ꯊꯣꯛꯀꯦꯗꯤ ꯍꯥꯏꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅꯗꯤ ꯅꯨꯃꯤꯠꯀꯤ ꯍꯥꯟꯅꯗꯤ ꯑꯩ ꯄꯨꯡ 11:30 ꯅꯨꯡꯗꯥꯡ ꯄꯨꯡ 11:30 ꯇꯔꯥꯁꯦ ꯑꯩ LB ꯊꯥꯕꯅꯤ ꯍꯟꯗꯛ ꯀꯨꯏꯔꯦ ꯅꯦꯠꯁꯤꯅ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ LB ꯊꯥꯗꯕꯅꯤ ꯉꯁꯤꯁꯤꯗꯤ ꯌꯥꯊꯣꯛꯈ꯭ꯔꯦ ꯅꯣꯡꯁꯨ ꯂꯩꯇꯦ ꯉꯁꯤꯗꯤ꯫ ꯌꯥꯝꯅ ꯁꯥꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ꯫ ꯉꯁꯤꯗꯤ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯔꯤꯝ ꯆꯠꯄꯤꯗ꯭ꯔꯦ ꯑꯗꯨ ꯃꯤꯗꯤ ꯂꯥꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯌꯦꯡꯖꯕꯗ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯒꯧꯔ ꯁꯝꯄ꯭ꯔꯗꯥꯏ ꯑꯩꯈꯣꯏꯒꯤ ꯙꯔꯃꯁꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕ ꯊꯋꯥꯏ ꯌꯥꯎꯕꯁꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯑꯩꯈꯣꯏꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯤꯕ ꯇꯥꯎꯟꯗ ꯂꯩꯕ ꯃꯩꯇꯩ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯂꯤ꯫ ꯒꯍꯨꯃꯨ ꯕ꯭ꯔꯗꯔ ꯋꯥꯎ ꯗꯗꯥ ꯇꯅꯨ ꯂꯥꯛꯑꯦ ꯗꯗꯥ ꯇꯅꯨ ꯋꯦꯜꯀꯝ ꯗꯥ ꯇꯅꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯗꯥ ꯇꯅꯨꯕꯨ ꯁꯪꯕ꯭ꯔꯅ ꯆꯪꯉꯛꯏꯁꯤꯕꯣ ꯔꯤꯜ ꯁꯦꯝꯕꯗ ꯗꯥ ꯇꯅꯨꯗꯤ ꯋꯥꯔꯝꯅꯤ ꯆꯥꯛꯀ ꯆꯥꯕ ꯀꯥꯎꯔꯝꯃꯅꯤ ꯑꯋꯣꯏꯕ꯫ 5 ꯂꯥꯏꯛ ꯄꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯗꯥ ꯇꯅꯨ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯊꯥꯒꯠꯆꯔꯤ꯫ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯗꯥ ꯇꯅꯨ ꯉꯁꯤꯁꯦ ꯅꯦꯠꯁꯦ ꯌꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯔꯨꯕꯗ ꯉꯁꯤꯗꯤ ꯅꯦꯠꯁꯦ ꯐꯖꯅ ꯌꯥꯏꯌꯦ ꯑꯩꯁꯦ ꯅꯨꯃꯤꯠꯀꯤ ꯃꯇꯝ ꯆꯥꯅ ꯊꯥꯗ꯭ꯔꯕꯅꯤꯅ ꯃꯤꯁꯨ ꯂꯥꯛꯇꯦ꯫ ꯗꯥ ꯇꯅꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯗꯨꯅ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡꯁꯤ ꯌꯥꯝ ꯊꯥꯒꯠꯂꯤ ꯑꯩꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯀꯥꯡꯒꯁꯤ ꯅꯨꯃꯤꯠ 4ꯅꯤꯁꯦ ꯒꯨꯋꯥꯍꯥꯇꯤ ꯑꯈ꯭ꯔꯥ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯖꯪ 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 ꯂꯥꯎꯅ ꯑꯗꯨꯝ ꯍꯣꯠꯅꯕꯖꯥꯠꯅꯤ ꯇꯔꯄꯣꯟꯒꯁꯤꯅ ꯑꯦꯛꯗꯝ ꯐꯖꯅ ꯆꯠꯊꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯋꯥꯠꯂꯦ ꯀꯥꯡ ꯆꯤꯡꯕ ꯀꯥꯏꯁꯦ ꯆꯤꯡꯉꯤ ꯆꯤꯡꯗꯕ ꯅꯠꯇꯦ ꯋꯥꯠꯂꯦ ꯒꯨꯋꯥꯍꯥꯇꯤꯗ ꯇꯧꯔꯤꯕ ꯄꯥꯡꯊꯣꯛꯏꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯋꯥꯠꯂꯤ꯫ ꯗꯥ ꯇꯅꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯥ ꯊꯣꯡꯕ ꯉꯥ ꯏꯔꯣꯝꯕ ꯉꯥ ꯀꯩꯕ ꯕꯣꯏꯜ ꯉꯥ ꯑꯃꯦꯠꯄꯤ ꯉꯥ ꯆꯨꯝꯊꯣꯡ ꯉꯥ ꯐ꯭ꯔꯥꯏ ꯑꯣꯏꯃꯥ ꯁꯤꯅꯅꯤꯅ ꯗꯥ ꯇꯅꯨꯅ ꯕꯣꯗꯤ ꯃꯥꯔꯁꯟꯒ ꯎꯠꯇꯅ ꯒ꯭ꯂꯥꯁ ꯐꯖ ꯐꯖꯕ ꯒ꯭ꯂꯥꯁ ꯄꯥꯏꯔꯒ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯆꯤꯡꯊꯔꯤꯁꯦ꯫ ꯆꯥꯕꯤꯌꯨ ꯆꯥꯕꯤꯌꯨ ꯍꯥꯎꯅ ꯍꯥꯎꯅ ꯍꯛꯆꯥꯡ ꯄꯥꯡꯒꯟ ꯀꯟꯅꯕ ꯄꯨꯟꯁꯤ ꯁꯥꯡꯅꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯕꯤꯌꯨ ꯗꯥ ꯇꯅꯨ꯫ ꯗꯥ ꯇꯅꯨꯒꯤ ꯉꯥꯒꯤ ꯃꯊꯦꯜ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏꯅꯒ ꯆꯥꯕ ꯉꯝꯄꯣꯠ ꯅꯠꯇꯦꯗ ꯑꯩꯈꯣꯏꯗꯤ ꯉꯥ ꯄꯋꯥ ꯑꯃ ꯂꯩꯔꯒ ꯅꯨꯃꯤꯠ 5ꯅꯤ 10ꯅꯤ ꯆꯥꯔꯤꯃꯤ ꯗꯥ ꯇꯅꯨ ꯑꯗꯨꯃꯥꯏꯅ ꯆꯥ ꯉꯝꯖꯗ꯭ꯔꯤ꯫ ꯆꯥꯕꯤꯌꯨ ꯆꯥꯕꯤꯌꯨ ꯗꯥ ꯇꯅꯨ ꯒ꯭ꯂꯥꯁꯇ ꯇꯣꯏ ꯇꯣꯏꯅ ꯊꯥꯡꯒꯠꯄꯤꯔꯛꯑꯣ꯫ ꯑꯁ ꯗꯥ ꯇꯅꯨ ꯉꯁꯤꯁꯦ ꯌꯥꯝꯅ ꯈꯨꯠꯁꯥ ꯑꯃꯅꯤ
ꯁꯥꯕꯅ ꯑꯁ ꯗꯥ ꯇꯅꯨ ꯅꯍꯥꯟꯗꯒꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯑꯃꯨꯛ ꯍꯥꯏꯅ ꯀꯥꯟꯅꯗ꯭ꯔꯦꯕ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤꯗꯕꯖꯥꯠꯅꯤ ꯑꯗꯨꯅ ꯇꯟꯁꯤꯜꯂꯛꯄ ꯑꯃ ꯌꯥꯎꯔꯦ ꯆꯦꯟꯅꯦꯜ ꯄꯥꯏꯕꯁꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯗꯐꯥꯎ ꯇꯜꯂꯦ ꯍꯥꯏꯁꯤꯅꯤ ꯅꯦꯠꯁꯤꯅ ꯂꯥꯏꯅꯥꯗꯤ ꯂꯥꯛꯇꯦ ꯃꯦꯟꯗꯣꯂꯦꯟ ꯑꯃ ꯏꯕꯣꯍꯜꯗꯔꯥ ꯀꯅꯥꯗꯅꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯠꯂꯝꯅꯤ ꯕꯦꯟꯙꯧ ꯂꯩꯅꯥꯗꯣ ꯃꯍꯥꯛꯇꯤ ꯅꯨꯡꯗꯥꯡ ꯄꯨꯡ ꯕꯥꯔꯣ ꯑꯦꯛ ꯗꯨꯏꯐꯥꯎ ꯄꯨꯡ ꯑꯃ ꯑꯅꯤ ꯇꯥꯐꯥꯎ ꯆꯠꯄꯅꯤ ꯑꯦꯜ ꯕꯤꯗ ꯑꯇꯣꯞꯄ ꯑꯦꯜ ꯕꯤꯗ ꯂꯩꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛ ꯇꯧꯔꯝꯃꯒ ꯑꯇꯣꯞꯄꯗ ꯆꯠꯂꯝꯕ ꯑꯃ ꯑꯗꯨꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯗꯥ ꯇꯅꯨ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯑꯁꯨ ꯏꯟꯇꯔꯅꯦꯠ ꯂꯥꯛꯑꯁꯨ ꯌꯦꯡꯕ ꯌꯥꯗꯦ ꯁꯨꯝ ꯎꯔꯨ ꯎꯔꯨ ꯂꯩꯕ ꯑꯗꯩ ꯃꯣꯕꯥꯏꯜꯅꯒ ꯁꯣꯟꯖꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯕꯦꯟꯙꯧ ꯂꯩꯅꯥ ꯂꯥꯛꯇꯦ ꯉꯁꯤꯗꯤ ꯄꯨꯡ ꯑꯃ ꯐꯥꯗꯣꯔꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯏꯁꯦ ꯂꯥꯛꯇꯦ ꯁꯤ ꯌꯥꯎꯗꯦ ꯁꯥꯄꯣꯠꯁꯨ ꯂꯩꯇꯦ ꯅꯦꯠ ꯅꯨꯡꯉꯥꯏꯕꯗꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯕꯅꯤꯗ ꯑꯩꯁꯨ ꯅꯠꯇ꯭ꯔꯗꯤ ꯉꯁꯥꯏꯅ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯍꯌꯦꯡꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯒꯤ ꯈꯨꯟꯗ ꯑꯣꯏꯕꯅꯤꯅ ꯁꯨꯝ ꯈꯔ ꯊꯦꯡꯅ ꯑꯗꯨꯝ ꯊꯥꯔꯦ
Oh, Bendolin na haitala 3 like 2 aini host thank you.